ꯃꯌꯥꯝꯗ ꯁꯝꯂꯞꯄ ꯄꯥꯎ ꯄꯤꯖꯔꯤ CM ꯕꯤꯔꯦꯟ ꯗꯤꯜꯂꯤꯗꯒꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ BJ ꯄꯟꯗꯥꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯂꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯗꯧꯔꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯕꯗꯤ COVID-19 ꯇꯦꯁ ꯇꯧꯗ꯭ꯔꯕꯁꯨ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ COVID ꯄꯦꯁꯦꯟꯠꯁꯤꯡꯅ ꯑꯆꯧꯕ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯆꯥꯅ ꯇꯦꯁ ꯔꯤꯖꯜꯠ ꯄꯤꯗꯦ ꯍꯥꯏꯗꯨꯅ COVID ꯄꯦꯁꯦꯟꯠ 4 ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯕꯥꯔꯊꯗꯦ ꯌꯥꯎꯔꯨꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯎꯔꯛꯄꯗꯒꯤ ꯀꯛꯆꯤꯡ ꯇꯨꯀꯥꯜ ꯀꯩꯊꯦꯜꯁꯤꯡ ꯁꯦꯞꯇꯦꯝꯕꯔ 22 ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯗꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯔꯤꯝꯁꯇ ꯃꯦꯆꯤꯟ ꯌꯥꯔꯨꯗꯕ ꯀꯤꯠ ꯂꯥꯛꯇꯕꯒꯤ COVID-19ꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯖꯜꯠ ꯄꯤꯕ ꯉꯝꯂꯨꯗ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯂꯩꯐꯝ ꯊꯣꯛꯄ ꯗꯥꯛꯇꯔ ꯅꯔꯁ ꯂꯩꯇꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯔꯟꯖꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯐꯥꯔꯝ ꯕꯤꯜ 2020ꯒꯤ ꯃꯥꯌꯣꯛꯇ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯧꯑꯣꯡ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯅꯤ ꯍꯥꯏꯅ BJPꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯕꯤꯖꯌꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯁꯦꯞꯇꯦꯝꯕꯔ 15ꯗ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯕꯤꯜ ꯍꯟꯗꯣꯛꯅꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯧꯔꯤ ꯃꯃꯥꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ L. ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗꯥꯛꯇꯔ ꯂꯦꯅꯤꯟ ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯎꯊꯥꯟꯗ ꯏꯔꯥꯕꯣꯗꯦ ꯅꯨꯃꯤꯠꯇ ꯔꯥꯝ ꯁꯤꯡ ꯑꯃꯁꯨꯡ ꯏꯕꯣꯇꯣꯟ ꯅꯤꯡꯁꯤꯡ ꯃꯅꯥ ꯄꯤꯔꯒꯅꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇ 144 ꯊꯝꯈ꯭ꯔꯦ ꯀꯣꯜꯀꯇꯥ ꯃꯅꯤꯄꯨꯔ ꯚꯕꯟꯒꯤ ꯃꯤꯅꯤ ꯒꯥꯔꯗꯦꯟ DRCꯅ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ COVID-19ꯅ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ 70 ꯁꯨꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡ ꯄꯥꯎꯗꯝꯖꯕ ꯂꯣꯏꯖꯔꯦ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ